Delhi da leiba National People's Party ke President amade Meghalaya ke Chief Minister su oiriba Conrad K Sangma unaruba ki photo khara thagalakpa aduda Tadobi Assembly Constituency ke MLA N Kaisi su yauna unei haiba caption ga loinena Nemcha Kipgen ge Facebook page ta ngasi thagalakpa post asi Kaisi masa unaba aduda saruk yaruba natte haina fongdokre wafam masing asi lamfel da leiba Tadobi ge MLA N Kaisi gi quarter da Pangthokpa paumi singa unaba mada MLA N Kaisi na fongdokhibani mahakna makha taraduna Delhi da miyamna mahak Delhi da leire haiduna aranba wakhal leibiganu masagi anaba amagi layengbagi oina leikhibani Delhi dagi Manipur thoklakadauba matamda NPP gi president amuktang unaramaga mahak hanlamgani hairamba changluba matamda textile minister Nemcha Kipgen amadi horticulture minister Letpau Haukip leirami haiki Lunina makoina unaba dugi photo kapsi haibada NPP gi president na Kaisi bu lau haiduna punna photo kapbina kibani madudagi henba makoiga wari sana khotnabada yaukhiba leite irang asigi marak asida karisu yaujadaba kanglup amamuk chingsinna bahonabasi Nemcha Kipgen gi asoibani Leibak irang thokliba chairak asida nungsi chanana leiminariba kanglup masen tokai tanaba sindanaba haiki Ngarang nungtangsi ai Delhi da matam khara numit manga turin leiribani na ai ngasi ayuk si imphal thok legini haibisi national president ai form tam piram le gai thoke na changa bata makoi mi mari national president ga makoi mari se manung da phamlame national president ne Letpau ne Nemcha Kipgen ne aduga mayang du kai thok to bai khangde aduga makoi ai changbal kari wari sanabra adu soi ta hodre last aina ta hobodi Nemcha Kipgen na national president da wahai ama phaibdi ai khoi koki macha singse Meghalaya state da su yam leikre ana yaribiti sir koki macha singse Meghalaya leiba angang singse kharam tang yingsin dio haiba am pali maju ta hawi aduga Letpau na ngang badidi maju matunda Letpau na ngang basi Lok Sabha election ge adu ada na ma ngangi adu natana ai kayam ta ati ta bu sulite aduga ai di maju wari sabar yo usunate kayam su ai masna involve to sulite adu aina nongai tabadi photo ama kaplaga Facebook ge page da thagat pesi masi ai de som national president unarega sir ai de somena ai ge treatment ma ga yengbal loire ai heng aju ngata cha sage and maju hai gan changbal da makon mari do leramne mari leram badini chaptan ai maju makoi ga chamin ma leite wari sana basu ai yaw busante makoi hana kari wari sana pra disai khangti ai na tahobodo matek ama maju kha ta hawa aju khatte ne ai monda adu mari yare bidi ai masi menam nim jake ben da soi haininge yes rasniti ama leibagi leader ma ogi yare la sumena kitang oida ngang to ki se masidi phajadbra ai wakhale sileni